Maya, akwai manipuri heartbroken already nupa hekta kaina bane na khanbra. Thammoi kai ba bane. Thammoi kai ba thammoi nuai ta ba sidine. Magi meta yam maram yam ama leba yai. Kitang thawai nuai te nai tom tare. Pungning nusi heartbroken oire kai ba sida. Noine nupa ra tau laiba. No dumai khanbi gan ko. Hoi dasina kanam khangna break single ni tobo ya. Khandi dum laibak na tamba ishona tamba malaksani ne dum khandu ko serious oina dum ai bushi biba la de pari la ta pare khanba mi ne ba tobo to ai heartbroken ai basidina nupa gi na teba ko so noi chumi goina ai heartbroken boy da di nupa phangda nupa kaina ba ta khalle ba tumai khangnu ko aigi ming ngthomba minda joshi devi laifam game village tagi ngarang haidokhiba education department government of manipur na lauba graduate teacher ki exam result out tawba duda sel amata tingdana mai paklaba candidate amani ai haingai leitana so harauki thaju thajarude masina maram oiraga honorable cm amadi honorable education minister bu haingai leitana thagatpa phongdokjari makha tarapada manipur da su corruption amata yaudana thabak phangani habi asa se mayam punamakna thambiba yare amadi matam pumbada honorable cm amadi education department gi minister nasu miyam gi seba tawba ngamsanu haina thamjari ahanbada ai step introduce ana tawzage aigi ming amom sanatombi devi under kumbi ac gi manung chana laiba wango aluk titek laikai haiba laikai adudagini ai lisingani kunmathoi dalaugiba graduate teacher gi recruitment aduda isaru yazaki adubu ngasidi region out oibada thabak to khalle mai pagle aduna aduki mati harauba nungaiba phongdokjari adu makha tarakpada thabak sigi damakta aina kanagumbi amada karisu haijarba tawdana paliba lengak asina haibadi pabung birena lead toriba government asida gi maikaidagi thabak se khalakpagi damakta aduki mati nungaiba phongdokjari amukka hena thagat janingbadi pabung nongthoma biren amadi education minister oriba pabung th basanta kumar bu ngamkhai leitana nacha side tagi hanna thagat phongdokjari matung tarakpadusu hena afaba state ama oinanabagi damakta paliba lengak ase makha tana adumak praja singna ngairi amadi nachagumlaba youth mayam singnasu ngairi habase nachagi side tagi thamjage amadi aroibada pabung animakpu hanna thagat phongdokjari